ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯔꯤꯌꯦꯜ ꯍꯣꯔꯜ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯇꯥꯡꯁꯪ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ ꯂꯥꯡꯕꯟ ꯑꯃꯗꯤ ꯃꯦꯔꯥ ꯊꯥ ꯂꯣꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯨꯁꯨ ꯅꯣꯡ ꯈꯔ ꯆꯨꯈꯤꯕ ꯃꯔꯝꯅ ꯂꯧꯒꯤ ꯐꯩꯗꯣꯝ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯕꯕꯥꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯅꯤꯅ ꯂꯧꯗꯁꯨ ꯀꯌꯥ ꯆꯠꯇ꯭ꯔꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯅꯗ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯩꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯂꯧꯔꯣꯟꯅꯕ ꯂꯧ ꯎꯃꯤꯟꯅꯕ ꯃꯥꯃ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯏꯁꯤꯡ ꯊꯤꯡꯕ ꯐꯥꯊꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯆꯥꯛ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯆꯥꯊꯣꯛꯂꯒ ꯇꯨꯄꯤ ꯑꯃ ꯎꯞꯇꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯧꯐꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯧ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯈꯔ ꯑꯁꯨꯛꯄ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯇꯟꯖꯥ ꯑꯗꯨꯗ ꯆꯦꯟ ꯇꯠꯈꯤꯔꯝꯃꯤ꯫ ꯑꯩ ꯁꯥꯏꯀꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯆꯤꯜ ꯇꯥꯔꯤꯕ ꯑꯗꯨ ꯍꯥꯞꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯈꯧꯇꯛꯇꯤ ꯆꯥꯏ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯆꯦꯟ ꯑꯗꯨꯁꯨ ꯍꯥꯞꯄ ꯂꯣꯏꯔꯗꯨꯅ ꯑꯩ ꯂꯧ ꯌꯧꯅꯅꯕ ꯑꯃꯨꯛ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯧ ꯌꯧꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯎꯈꯣꯡ ꯑꯃꯗ ꯉꯥꯁꯤꯜꯂꯝꯂꯒ ꯂꯧꯐꯝ ꯇꯝꯅ ꯈꯣꯡꯅ ꯆꯪꯂꯛꯏ꯫ ꯑꯩꯅ ꯂꯧꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯡꯗꯗꯤ ꯌꯦꯡꯊꯣꯔꯛꯇ꯭ꯔꯤ꯫ ꯑꯩꯅ ꯂꯧ ꯌꯧꯔꯕ ꯑꯗꯨꯗ ꯊꯪꯅꯕꯒꯤ ꯃꯥꯃ ꯑꯗꯨꯅ, ꯊꯣꯏꯕꯥ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ? ꯑꯩꯁꯨ ꯆꯥꯔꯛꯑꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ, ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯅꯤ ꯃꯥꯃꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ꯫ ꯉꯁꯥꯏꯗꯒꯤꯅꯦ ꯆꯥꯛꯇꯤ ꯅꯣꯏ ꯅꯅꯦꯅ ꯄꯨꯔꯛꯂꯒ ꯂꯩꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯃ ꯑꯗꯨꯗꯤ ꯂꯧꯒꯤ ꯂꯧꯁꯪ ꯃꯆꯥ ꯑꯗꯨ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤ ꯎꯆꯤ ꯑꯃ ꯃꯨꯟꯅꯗꯨꯅ ꯆꯤꯛꯊꯠꯅꯔꯛꯏ꯫ ꯑꯩꯁꯨ ꯍꯧꯗꯣꯡ ꯑꯅꯤꯗꯣ ꯂꯩꯇꯨꯝ ꯊꯣꯝꯗꯨꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯣꯝꯄꯥꯛ ꯑꯗꯣ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯂꯩꯔꯤꯕ ꯐꯩꯗꯣꯝꯁꯤꯡ ꯑꯗꯨꯗ ꯂꯧꯔꯤ ꯈꯔ ꯇꯧꯈꯥꯏꯔꯒ ꯏꯊꯣꯡ ꯑꯗꯨ ꯐꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯠꯇꯕ ꯃꯤ ꯑꯃꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯥꯃ ꯑꯗꯨꯒꯤ ꯂꯧꯔꯤ ꯑꯗꯣ ꯐꯨꯛ ꯐꯨꯛ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯥꯃ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯔꯤ ꯈꯨꯇꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯒꯨꯝꯅ ꯐꯨꯛ ꯐꯨꯛ ꯍꯥꯏꯅ ꯂꯥꯎꯔꯒ ꯇꯧꯈꯤ꯫ ꯑꯩꯁꯨ ꯃꯥꯃꯁꯤꯕꯨ ꯁꯥꯎꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯈꯨꯅꯤꯡ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯃ ꯑꯗꯨꯗꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯩꯊꯣꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯩ ꯇꯁꯦꯡꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯩ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯩ ꯅꯨꯃꯤꯠ ꯑꯁꯦ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯕꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯃꯁꯨ ꯌꯦꯡꯂꯨꯏ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯕꯨꯠꯀꯤ ꯐꯤꯂꯝꯁꯤꯡ ꯑꯁꯦ ꯈꯣꯏꯗꯥꯅ ꯑꯗꯨꯃꯛ ꯌꯦꯡꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯍꯧꯁꯥꯒꯨꯝꯅ ꯑꯩ ꯂꯧꯕꯨꯛꯇ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯂꯩꯕ ꯐꯩꯗꯣꯝꯗꯣ ꯂꯧꯔꯤ ꯑꯗꯨ ꯈꯔ ꯈꯔ ꯌꯥꯟꯊꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯨ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯣꯡ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯌꯥꯝꯅ ꯐꯥꯕ ꯀꯣꯝꯅꯤ꯫ ꯑꯩ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯏꯃꯥꯗ ꯑꯩ ꯆꯥꯛ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯈꯣꯡꯕꯥꯜ ꯑꯁꯦ ꯉꯥ ꯐꯥꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯈꯣꯡꯕꯥꯟ ꯑꯗꯣ ꯄꯟ ꯊꯤꯡꯗꯨꯅ ꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯗꯤ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯂꯣꯛ ꯈꯨꯔꯛꯈꯤ꯫ ꯑꯩꯗꯤ ꯃꯥꯃꯗ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯑꯩꯁꯨ ꯏꯁꯤꯡ ꯑꯗꯨ ꯀꯪꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯤꯠꯄ ꯂꯦꯞꯇꯦ꯫ ꯉꯥꯏꯍꯥꯛ ꯁꯤꯠꯂꯕ ꯃꯇꯨꯡꯗ ꯈꯣꯡꯕꯥꯜ ꯑꯗꯣ ꯀꯪꯂꯛꯈꯤ꯫ ꯉꯥꯗꯤ ꯐꯅꯌꯥꯝꯅꯕꯨ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯩ ꯉꯥꯁꯤꯡ ꯑꯗꯣ ꯐꯥꯔꯤꯉꯩ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯎꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯧꯊꯪꯅꯕꯒꯤ ꯃꯥꯃ ꯑꯗꯨꯁꯨ ꯉꯥ ꯐꯥꯔꯤꯔꯣ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯃꯥꯃ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯃꯗꯨꯁꯨ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯥꯗꯨ ꯐꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥ ꯐꯥꯕ ꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯗ ꯏꯃꯥꯁꯨ ꯂꯥꯛꯇꯨꯅ ꯏꯃꯥꯒꯗꯨꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯐꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ
ꯐꯧ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯥꯎꯕ ꯌꯥꯔꯤ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯂꯧ ꯈꯥꯎꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯗꯨꯅ ꯂꯧ ꯑꯗꯨꯗꯤ ꯎꯆꯤꯟꯅꯆꯤꯟꯅ ꯈꯥꯎꯈ꯭ꯔꯤ ꯂꯧ ꯈꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯩ ꯉꯟꯇꯥꯅ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯈꯤ ꯑꯩꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯩꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯈꯤ ꯗꯥ ꯅꯁꯥ ꯅꯥꯕ ꯈꯔ ꯐꯠꯇ꯭ꯔꯤꯕꯣ ꯗꯗꯥꯅ ꯅꯥꯔꯕꯅꯤꯅ ꯅꯣꯏꯒꯤ ꯂꯧꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯔꯗꯤ ꯐꯔꯤ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯠꯈ꯭ꯔꯦ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯐꯣꯟ ꯑꯗꯨ ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯃ ꯊꯥꯔꯒ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ ꯑꯩ ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯅꯁꯨ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨꯗ ꯐꯤꯂꯝ ꯑꯗꯣ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯐꯤꯂꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯂꯥꯏꯊꯤꯕꯤ ꯁꯥꯟꯅꯔꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯊꯤ ꯑꯗꯨꯗ ꯇꯦꯠ ꯇꯦꯠ ꯊꯥꯗꯨꯅ ꯏꯇꯥ ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯨꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯥꯏꯙꯤꯅ ꯆꯤꯛꯂꯛꯄ ꯑꯗꯨꯗ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯀꯟꯅ ꯀꯞꯂꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯐꯛꯂꯥꯡꯗ ꯈꯣꯠꯇꯨꯅ ꯂꯩꯔꯤꯕꯗ ꯎꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯝꯂꯕ ꯃꯇꯝꯗꯗꯤ ꯃꯃꯥꯒꯤ ꯃꯅꯥ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯛꯊꯛꯇꯨꯅ ꯃꯅꯥ ꯑꯗꯣ ꯊꯥꯗꯠꯂꯝꯃꯤ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯩ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯕꯨꯠꯀꯤ ꯐꯤꯂꯝ ꯌꯦꯡꯂꯨꯕꯅꯔ ꯀꯩꯅꯣ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗꯁꯨ ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯑꯁꯤ ꯑꯗꯨꯕꯨ ꯃꯉꯥꯛꯅꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯇꯧꯈꯤꯗꯦ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯅꯨꯃꯤꯠꯁꯦ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯥꯞꯄ ꯃꯥꯜꯂꯤ ꯉꯟꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯄ ꯌꯥꯎꯗꯦ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯈꯪ ꯑꯔꯤꯕꯅꯤ ꯑꯩꯗꯤ ꯆꯥꯛ ꯑꯗꯨ ꯉꯟꯅ ꯆꯥꯔꯒ ꯈꯣꯏ ꯑꯃ ꯄꯥꯏꯗꯨꯅ ꯂꯧꯔꯣꯝꯗ ꯂꯥꯛꯑꯝꯃꯤ ꯑꯩꯅ ꯈꯣꯏ ꯆꯣꯞꯄ ꯌꯥꯕ ꯃꯐꯝꯁꯨ ꯆꯠꯇꯨꯅ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯎꯆꯤꯟꯅꯆꯤꯟꯅ ꯄꯨꯈ꯭ꯔꯤ ꯑꯃꯈꯛꯇꯤ ꯊꯦꯡꯅꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯈꯤ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯐꯥꯔꯦ ꯍꯥꯏꯅ ꯃꯌꯥ ꯑꯗꯣ ꯀꯥꯊꯣꯛꯄꯒꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯌꯥ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯗꯣꯛꯄꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯈꯣꯏ ꯑꯗꯨꯃꯛ ꯆꯣꯞꯂꯝꯃꯤ ꯑꯩꯅ ꯈꯣꯏ ꯆꯣꯞꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗꯁꯨ ꯑꯃꯟꯕ ꯂꯧꯁꯪ ꯐꯛꯂꯥꯡꯒꯗ ꯏꯀꯥꯏ ꯀꯥꯏꯕ ꯂꯧꯁꯪ ꯑꯃ ꯂꯩ ꯑꯩ ꯂꯧꯁꯪ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯂꯩꯕ ꯃꯥꯟꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯈꯟꯈꯤꯗꯦ ꯑꯃꯨꯛꯁꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯆꯩ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯟꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯃꯨꯟꯅꯗꯤ ꯇꯥꯁꯤꯜꯂꯨꯗꯦ ꯃꯇꯥꯡ ꯑꯗꯣ ꯈꯣꯏꯁꯨ ꯀꯟꯅ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ ꯑꯩꯅ ꯈꯣꯏ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯨꯂꯥꯡꯈꯥꯡ ꯑꯣꯏꯅ ꯐꯔꯝꯃꯤ ꯑꯩꯗꯤ ꯈꯣꯏ ꯆꯣꯞꯄꯒꯤ ꯕꯤꯠ ꯑꯗꯨꯅ ꯀꯟꯈꯤꯕꯅ ꯑꯍꯟ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯑꯩꯁꯨ ꯈꯣꯏ ꯑꯗꯨ ꯑꯗꯨꯝ ꯆꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯃꯅ ꯂꯣꯛ ꯈꯨꯔꯛꯄ ꯑꯗꯣ ꯑꯩꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯈꯟꯗꯨꯅ ꯑꯩ ꯈꯣꯏ ꯑꯗꯨꯝ ꯆꯣꯞꯇꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯧꯁꯪ ꯑꯗꯣ ꯇꯦꯛꯊꯔꯛꯄꯒꯤ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯅ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯐꯠ ꯌꯦꯡꯂꯨꯕꯗꯗꯤ ꯌꯨꯝ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯩ ꯍꯟꯗꯛꯇꯤ ꯏꯁꯥ ꯑꯁꯦ ꯍꯩꯅꯔꯛꯇ꯭ꯔꯤ ꯃꯐꯝ ꯑꯁꯤꯁꯨ ꯂꯝꯍꯥꯡꯅꯤ ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯐꯣꯟ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ ꯌꯦꯡꯂꯨꯏ ꯄꯨꯡ ꯑꯗꯣ 10:30 ꯈꯔꯗꯤ ꯍꯦꯜꯂꯤ ꯐꯣꯟꯗꯣ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯏ ꯑꯁꯦ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯣ ꯈꯣꯏ ꯆꯣꯞꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ ꯃꯗꯨꯗꯅ ꯍꯦꯟꯅ ꯏꯁꯥ ꯑꯁꯦ ꯍꯩꯅꯗꯕ ꯑꯃ ꯁꯨꯝ ꯍꯦꯜꯂꯛꯂꯤ ꯑꯗꯨꯒ ꯂꯧꯁꯪ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯅ ꯇꯥꯔꯛꯈꯤ ꯃꯔꯛꯇꯁꯨ ꯃꯈꯣꯏꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ ꯃꯈꯣꯏꯅ ꯅꯣꯛꯂꯛꯄ ꯑꯗꯨꯁꯨ ꯍꯣꯔꯣꯟ ꯐꯤꯂꯝꯗ ꯕꯨꯠꯅ ꯅꯣꯛꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯕꯨꯠꯀꯤ ꯐꯤꯂꯝꯁꯨ ꯄꯥꯝꯅ ꯌꯦꯡꯕꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯣ ꯕꯨꯠꯅꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯕ ꯍꯧꯔꯛꯂꯤ ꯑꯩ ꯈꯣꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯧ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯒ ꯉꯁꯥꯏ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯍꯧꯕ ꯑꯍꯜ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯃꯨꯛ ꯎꯔꯝꯃꯤ ꯑꯩꯁꯨ ꯀꯤꯃꯟꯕꯗꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯌꯨꯝ ꯌꯧꯔꯕ ꯑꯗꯨꯗ ꯏꯁꯥꯁꯦ ꯑꯋꯥꯕꯗꯒꯤ ꯂꯥꯟꯊꯣꯔꯛꯄꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ
ꯑꯩꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯌꯨꯝꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯨꯍꯣꯡꯐꯝꯗ ꯂꯣꯏꯅ ꯆꯠꯅꯈꯤꯕ ꯃꯥꯅꯤ ꯑꯩꯁꯨ ꯂꯨꯄꯥ 100 ꯕꯦꯛꯇꯒꯤ ꯂꯧꯊꯣꯛꯂꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯃꯗꯒꯤ ꯌꯨ ꯑꯗꯨ ꯂꯧꯗꯨꯅ ꯏꯇꯣꯝꯇ ꯊꯛꯂꯝꯃꯤ ꯌꯨꯒꯤ ꯅꯤꯁꯥ ꯈꯔ ꯀꯥꯔꯛꯄꯗꯒꯤꯗꯤ ꯑꯀꯤꯕ ꯑꯗꯣ ꯀꯥꯎꯈ꯭ꯔꯤ ꯌꯨꯁꯨ ꯇꯣꯏꯅ ꯊꯛꯄ ꯅꯠꯇꯕꯅꯤꯅ ꯂꯣꯏꯅ ꯊꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯉꯥꯎꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯟ ꯆꯥꯅꯅ ꯑꯩꯒꯤ ꯁꯥꯏ ꯑꯗꯣ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯩꯁꯨ ꯉꯥꯎꯔꯤ ꯍꯦꯜꯂꯣ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯑꯩꯁꯦ ꯌꯨ ꯊꯛꯄ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏ ꯑꯩꯁꯨ ꯚꯥꯞꯀ ꯑꯣꯏꯔꯨꯗ꯭ꯔꯤ ꯌꯥꯝꯗꯦꯗ ꯈꯤꯇꯪꯅꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯅꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯥꯜꯒꯤ ꯄ꯭ꯔꯦꯡ ꯇꯧꯅꯕꯗꯣ ꯃꯥꯜꯂꯕꯣꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯤ ꯑꯩꯅ ꯉꯥꯎꯔꯤꯒ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯑꯗꯣ ꯇꯥꯔꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯈꯪꯗꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯃꯉꯣꯟꯗ ꯁꯥꯔꯤꯕꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯒ ꯑꯣꯏꯔꯤ ꯏꯁꯥꯁꯦ ꯀꯟꯅ ꯍꯦꯛꯇ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯏꯆꯥꯟ ꯐꯣꯟꯁꯤ ꯉꯥꯛꯇ ꯄꯥꯏꯌꯨꯀꯣ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯒꯗꯣ ꯑꯗꯨꯝ ꯄꯥꯏꯅꯔꯒ ꯇꯨꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯂꯨꯍꯣꯡꯐꯝꯗꯒꯤ ꯍꯜꯂꯛꯂꯤ ꯏꯃꯥꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯜꯂꯛꯈꯤ ꯏꯃꯥꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯉꯩ ꯑꯩꯁꯨ ꯅꯨꯡꯊꯤꯟ ꯇꯨꯝꯂꯨꯕ ꯑꯗꯨꯗ ꯏꯁꯥꯁꯦ ꯈꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ngasi khoi choplingay da thengnaraki ba pumba imada lirammi ahanbadidi imase kya thajaramdi adubu aina pakhat na thawai yauna liba aduda imada thajaraki ima sogyal amadi lakpu mali imana asumna hairaki ngai koni he ibuga nangna hairibado chungani mafam ado thaina mumpham oiramba mafam amani ado napabung lakpagane napada wari se tamrasi aduga ne napana loina makhangani mafam adudasu karigumba khara thoki haibani aisu imagi manakta fak ado thaduna phone game sanaraga imagi manakta adumak leirami ngaki matungda baba su laklami ima amadi babagi mafamda aina wari sing ado chak toklaba matungda lirami matam aduda aigi babana asumna hairi ihe nangdi mafam aduda garigi changluribano mafam adu laifamni ngasi dagi chahi kharagi mamangda mafam ado mi potloifam mongpham oirami adugane mongpham ado chatpagi khonglambi bacha amasu leiramani aduga loksang amasu leiriba adusune chahi yamlaba loksang amani adubu loksang ado hauji phawbo mutana leiribani mafam ado kanana su changnadrabani ado baba loksang do kari ga thokige aina mafam aduda khoi choplingai loksang aduda mi khara wari sanabagumna taki amuk so nokpagi makol tai ibuga nangna wakal mapung phadringai mafam aduda nupi amaga nupa amaga mafam aduda thori yadana siramki adusu nongni leiraba matung lau kumluba ahal amana ne thingnakhibani numit adugi nongan padagi mafam ado nupi amana adum kapataki aduga ne nupa amasu kapataki matam aduda amaibi kaya tanaraga mafam aduda ne laison tinson kaya torami matam aduda asiba thawai sing aduna ne mafam aduda mongpham oiganu karigumba mongpham oirabadi laikai asi awa ana lepa leitana tagani hai ado baba nupi aduga nupa aduga matau kiramna thoriyan kibano maram adum khangkhidraba baba ibunga karino ne ichase nan kage asumna hangdraga ngasi pabungda asumna ingonda hanglaisiba asi haina pabungda ingonda hanglai matam aduda imana amu asumna khumlakhi moi baba nasana hanglibasi khanglabadi singna hayu yadro mathangda batungda khangjana naba adudagi pabungda warisu makha amu lirakki phare ipa hairage taro numito nupa aduga nupi aduga log chatki hai makhoigi sigi warisi makhoigi mari mata amana hairakibani matam mado phau khara mana ngangsilakpa matamni ningol chakauba yoromdagi nupi aduga nupa aduga sune yum supanba kuidri haini makhoi anina ne lawdu chatuna law khawba matamni numito nongsu khara mangba numini ipa sune aikhoi gi law kanna khawri numito makhoina law khawri ngai nong kana tarakpadagi loksang aduda ne nong thoptuna leiringi da matam aduda atopa miyoi kharana ne nupi adubu otpiraba matung mabukta thangoldu thinduna ne hatlaba matungda ne thori amu yalamba oiramni hainaki
Kari thoki haibadudine ipa khoisu uhobadi natabani marik chumnadi khanglamdi. Makhoi anina thori yalamliba mafam aduda sune I mayam ama mapak oinane phamjilami. Wari adu tabada ai koktagi tu chungkiba khanghaudi. Ai su khangningbana heman kibana makhatana asamna hanglui. Ado baba matam aduda nupa aduga nupi aduga halamliba miyoi sing adudi haujisu hinglibra sikrabra. Maduda babana asamda kumlaki. Moy anibu halamliba nupa ahumnani hai. Amaiba amana hairakibani. Adubu kana no haibadudi khangkidre. Adubu nupi adugi thawaiga nupa adugi thawaidugane. Makhoi ahum adu nongmuta punnane hatkre haina leikai miyamna hainaraki. Adugane leikai asigi napu maiba asina so hairaki. Makhoi ahumbune amukta matau kiramda siribano haina hanglubadasu. Gari amada makhoi ahumdo punna tongduna lakpada lambigi accident amadane punna sikiba oiramale. Makhoi ahumdo sidringi nausang ado kanna tamnarami. Pukri adudasu upambi khara horiba adudasu. Adubune nupasing ado sikraba matungdagidi thawai anido ingna sitna leirami. Chahi tranga kun muktine kaisu tawdana laiki. Nongma mafam aduda nupi amane nupa kharana puraktuna hatna naba tawringai mafam adudane thupsin khraba thawai anidunane amuk saphunglaktuna nupi adugine thawai do kanbirakhibani. Matam adudagi mafam ado amuk tamnaba haurakibani. Ngahaki matungda imana tumuro thengkri hayengdi laudangana chattaba yaroi ising tungba phaidongkhai ising thado o hairami. Aisu wakhalase tuphak tu fai chana phamuda hiptharami. Aigi phone da yenglubada pung tara taramgadori. Ai pakna tumthabe yaramdi. Babongna lirakhiba wari do haujikta thokpagom da tawduna leiri. Tumthanabasu yadaba aduda phone ado amulok thoklaga game sanarami. Ngasidi butki flanga amta yingdri. Ai game adum sanari yanakha adom dasu kariguma pakhol amatarami. Adubu ai game da lukhibana thoidok nasu khanjiludi. Ngihak leirabada amuk soro tawrokpa makhol ama aina tumliba hek phamung adugi nakanda tarami. Matam aduda ai isa ase khanghaudana tu chungki. Adubu makhatana makhol adudi takhidri. Matam aduda pungdudi ani muk tarami. Aisu tumningbana adubak tumthakri. Asomna isa ase anam aha chubogumna hek tawrakhi. Manglanda sukhoi chopada thengnakiba nupa adubu toina urami. Asomna matam kharagi matuk Ningol Chakobu yorakli. Ningol Chakoba hayeng ni haiba numit ado. Imanaba ahunga ragaw mafamda chattuna yaurami. Matam aduda aina khwaidagi thabase thambalga yenjingani. Aina tharingai inakta nupi amasu leibagomna hek tawrai. Adubu ragaw thabo iramni khanna adumakle. Numitse aina thaba khuding adumak phawrami. Amuk aigi mitnara khangde. Ragaw khawriba nupa ado khoi chopa nupa ado amuk sumane. Mana nulakpadana heli nupa aduga manabase. Ai isa se hainadaba haibado oirami. Tanja aduda police laktuna ragaw khawribado tankhairami. Matam aduda aikoisu yumda halaki. Mathangi numit aduni lairaba haibado oibana aigi imadi. Nonga lakpadagi mikuptagi koichen chenduna sel theri. Kaka hoi mama hoi abok hoi dasu chatuna sel hanglami. Isorna sanbibadagi lupa 10,000 phaudi phanglaki. Matam ado ai thawai yamna nuaiti. Imagi awaba ubada ai tasengna mitagi pi takhirami. Ai kapsi yamna kapki. Lairaba haiba miyoi amana asigumba kanthoktu chatpa yadabra. Kumai asina lakpada lairaba imungda thoklibase ina khunba minadi khanglamloi ka haina khanjaki. Bazar chattuna nga keji manga lawrami. Nga adubu sangkoida putoktuna kana semli. Numito aigi ichanupi aduso phone toira tawraktuna. Dada nga siyamba loidribo thengkhraniba. Migidi mabung mapa singna lawbalak nakri. Imanabi kaya susat nakri ngana. Dada nang lawbala o nga do babada semalamo haina hanjan hairakirami. Aisu semli rabanina loisilamkigi. Babada mo haibado nungaitri haina hairami. Ichanupi di phone ka thamge haiba yadi. Phone ado dong paheli. Video call do amuk tawraktuna aina nga sembado amuk yingtuna lei. Ai nga khara adu siamligi kapagi makhol ama nason pikna taramki
ꯑꯩꯗꯤ ꯏꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯏꯃꯨꯡꯗ ꯀꯞꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯏꯆꯟꯅꯨꯄꯤ ꯑꯗꯣ ꯁꯨꯠ ꯀꯞꯇꯨꯅ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ ꯆꯟ, ꯀꯩꯒꯤꯅꯣ ꯀꯞꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ, ꯗꯗꯥ ꯂꯥꯛꯑꯒꯦ, ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯨꯀꯣ, ꯑꯩ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯑꯩ ꯈꯨꯠ ꯁꯥ ꯑꯗꯣ ꯍꯥꯝꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯟꯖꯨꯅꯔꯕ ꯃꯆꯨ ꯀꯣꯛꯊꯔꯕ ꯑꯦꯛꯇꯤꯚꯥꯗꯣ ꯁꯪꯒꯣꯏꯗꯒꯤ ꯊꯧꯗꯣꯛꯇꯨꯅ ꯏꯆꯟꯅꯨꯄꯤꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯤꯉꯩ ꯃꯇꯝꯗꯨꯗꯁꯨ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯏꯆꯟꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯣ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯅꯔꯤ꯫ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯕꯦꯒ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯄꯥ 100 ꯆꯞꯄꯤꯗ ꯏ ꯈꯔ ꯇꯩꯔꯤꯕꯗ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯄꯨꯡꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯑꯗꯨꯗꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕꯗ ꯆꯠꯇꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯔꯒꯥꯎꯗ ꯑꯣꯏꯅ ꯊꯥꯔꯒꯦ ꯈꯟꯅ ꯑꯗꯨꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯤ꯫ ꯑꯇꯣꯞꯄ ꯂꯨꯄꯥ 100 ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯇꯥꯔꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯆꯟꯅꯨꯄꯤꯕꯨ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗꯁꯨ ꯉꯥꯏꯍꯥꯛ ꯏꯅꯦꯈꯣꯏꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯝꯂꯤ꯫ ꯑꯩꯁꯨ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯁꯨ ꯑꯩꯉꯣꯟꯗ ꯆꯠꯅꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯌꯨꯝ ꯇꯥꯗꯕ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯥꯡ ꯑꯗꯣ ꯌꯧꯔꯛꯄꯗ ꯃꯤ ꯄꯣꯠꯂꯩꯕꯒꯤ ꯃꯅꯝ ꯅꯝꯊꯤꯔꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ꯫ ꯑꯩ ꯈꯨꯠ ꯑꯣꯏ ꯑꯁꯤꯅ ꯅꯥꯇꯣꯟ ꯑꯁꯤ ꯃꯦꯟꯖꯤꯟꯗꯨꯅ ꯈꯥꯡꯉꯤ, ꯑꯗꯨꯕꯨ ꯃꯅꯝ ꯑꯗꯨꯗꯤ ꯀꯣꯛꯄ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯦꯠꯂꯣꯝꯗꯒꯤꯁꯨ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯕꯨꯛ ꯑꯗꯣꯝꯗ ꯃꯩ ꯇꯤꯛꯂꯒ ꯖꯒꯣꯏ ꯁꯥꯕꯒꯨꯝꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯏꯁꯥꯁꯦ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯀꯟꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯎꯆꯤꯟꯅꯆꯤꯟꯅ ꯑꯩ ꯌꯨꯝ ꯌꯧꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯟꯅꯕ ꯃꯣꯏ ꯑꯅꯤꯅꯁꯨ ꯑꯩꯕꯨ ꯀꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯨ ꯊꯛꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯨ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯌꯨ ꯕꯣꯇꯜ 5ꯅꯤ꯫ ꯌꯨ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯐꯖꯅ ꯅꯣꯡꯁꯨ ꯆꯨꯗꯅ ꯂꯝꯕꯤ ꯅꯥꯜꯂꯦ ꯍꯥꯏꯕꯗꯣ ꯊꯣꯛꯈ꯭ꯔꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯄ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯚꯥꯏ, ꯉꯁꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯀꯌꯥꯒꯤꯗꯤ ꯑꯆꯧꯕ ꯃꯦꯂꯥ ꯑꯃ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯝꯗꯣꯏꯅꯤꯀꯣ꯫ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯨꯃꯤꯠꯅꯤ ꯚꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯟꯅꯕ ꯆꯥꯛꯇꯥꯕꯒꯨꯝꯅ ꯆꯥꯛꯇꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯐꯝꯁꯤ ꯍꯥꯏꯅꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯝꯂꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯀꯞꯂꯛꯄꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯗꯤ ꯉꯥꯎꯔꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯈꯔꯁꯨ ꯀꯤꯒꯟꯗꯦ꯫ ꯑꯩꯁꯨ ꯀꯤꯕꯨꯗꯤ ꯀꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯈꯤꯕꯒ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒꯅ ꯀꯤꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯀꯤꯔꯤꯕꯅꯤ꯫ ꯌꯨ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯑꯗꯨꯝ ꯇꯥꯔꯒ ꯂꯩ꯫ ꯋꯥ ꯇꯣꯏꯅ ꯉꯥꯡꯂꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯉꯥꯎꯔꯝꯕ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ꯫ ꯋꯥꯖꯥꯎꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇ꯭ꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯔꯛ ꯊꯠꯇꯨꯅ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁ ꯌꯥꯔꯦꯗ ꯅꯣꯏꯅꯤꯕꯣ, ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤ ꯃꯌꯥꯝꯅꯣ ꯅꯣꯏꯒꯤꯗꯨꯕꯣ? ꯅꯣꯏꯒꯤ ꯋꯥꯖꯥꯎ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯗꯤꯅꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯗꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯣ ꯃꯥꯡꯍꯟꯗꯕꯤꯗ ꯁꯠ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯂꯕꯨꯛꯂꯣꯝꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯠꯁꯤ꯫ ꯅꯣꯏ ꯉꯝꯒꯗ꯭ꯔꯣ? ꯃꯣꯏ ꯑꯅꯤꯁꯨ ꯉꯝꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯣꯏ ꯑꯅꯤꯁꯨ ꯌꯨꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯕꯤꯗ ꯑꯩꯁꯨ ꯃꯣꯏꯒꯤ ꯋꯥꯖꯥꯎ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯄꯨꯈ꯭ꯔꯤꯗ ꯇꯝꯅ ꯑꯁꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯧꯁꯪ ꯑꯗꯣꯝꯗ ꯍꯧꯗꯣꯡ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯂꯦꯞꯄꯤ꯫ ꯑꯩꯅ, ꯚꯥꯏ, ꯀꯩꯅꯣ ꯌꯨꯝꯁꯨ ꯇꯥꯗꯕ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅ ꯆꯤꯛꯅꯔꯤꯁꯤꯅ? ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅꯁꯨ, ꯍꯦꯔ ꯚꯥꯏ, ꯅꯪꯁꯨꯕ, ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡ ꯍꯥꯏꯁꯤꯗꯤ ꯃꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯅꯤ ꯀꯩꯅꯣ ꯆꯠꯇꯣꯏꯁꯤ꯫
ꯍꯧꯗꯣꯡꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯨꯅ ꯌꯥꯝ ꯄꯛꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯀꯞꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯈꯔ ꯍꯧꯅ ꯑꯃꯨꯛ ꯀꯞꯄ ꯇꯥꯔꯛꯈꯤ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯑꯩꯁꯨ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯤꯠ ꯑꯁꯦ ꯄꯨꯈ꯭ꯔꯤꯂꯣꯝꯗ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯂꯧꯁꯪ ꯑꯗꯣ ꯃꯩ ꯉꯥꯟꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯑꯩꯅ ꯃꯣꯏ ꯑꯅꯤꯗꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁ ꯚꯥꯏ ꯅꯪ ꯁꯤꯗꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯛꯄ ꯆꯥꯕ ꯀꯤꯕꯒꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯉꯥꯎꯔꯤꯕ ꯑꯣꯏꯔꯝꯅꯤ ꯂꯥꯛꯇꯨꯝ ꯂꯥꯎꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯔꯗꯤ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯑꯁꯝꯅ ꯑꯩꯈꯣꯏ ꯍꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯃꯆꯤꯟ ꯑꯗꯨ ꯌꯧꯔꯛꯂꯤ ꯄꯨꯈ꯭ꯔꯤ ꯃꯆꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯆꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃꯅ ꯂꯧꯁꯪ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯁꯣꯏ ꯂꯥꯎꯈꯤ ꯃꯣꯏ ꯑꯅꯤꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯗꯕꯅ ꯃꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯨꯖꯕꯒꯤ ꯏꯁꯤꯡ ꯏꯄꯣꯝ ꯅꯥꯏꯔꯛꯈꯤ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯨꯅ ꯏꯃꯥꯟꯅꯕ ꯑꯅꯤꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯅ ꯂꯧꯁꯪ ꯑꯁꯤ ꯆꯪꯂꯨꯈꯤꯁꯤ ꯑꯗꯨꯒ ꯍꯜꯂꯁꯤ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯌꯨꯒꯤ ꯅꯤꯁꯥꯒꯗꯣ ꯂꯣꯏꯅ ꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯗꯤ ꯅꯤꯁꯥ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯂꯧꯁꯪ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯄꯗ ꯉꯥꯜꯂꯝꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯤ ꯃꯩ ꯑꯗꯣ ꯃꯨꯠꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯣ ꯏꯆꯤꯛ ꯑꯃꯨꯛ ꯆꯤꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯧꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯐꯝꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯎꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯨꯏ ꯑꯗꯨꯕꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯀꯞꯄꯒꯨꯝꯅ ꯇꯧꯔꯛꯈꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯄꯨꯟꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯈꯔ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯀꯞꯂꯤꯕ ꯑꯗꯨꯁꯨ ꯆꯨꯝꯅꯒꯤ ꯈꯨꯀꯞ ꯅꯠꯇꯦ ꯑꯀꯤꯕ ꯐꯪꯅ ꯀꯞꯂꯤꯕꯅꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯂꯧꯁꯪ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯐꯝꯄꯥꯛ ꯍꯥꯔꯒ ꯁꯦꯝꯂꯤꯕ ꯐꯝꯐꯝ ꯑꯗꯣ ꯀꯦꯗ꯭ꯔꯦꯛ ꯀꯦꯗ꯭ꯔꯦꯛ ꯍꯥꯏꯅ ꯃꯈꯣꯟ ꯊꯣꯛꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯃꯤ ꯑꯅꯤ ꯑꯍꯨꯝꯅ ꯐꯝꯊꯕꯒꯤ ꯃꯑꯣꯡꯅꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯤꯈ꯭ꯔꯤ ꯑꯩꯈꯣꯏ ꯍꯨꯝ ꯈꯨꯠ ꯁꯝꯅꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯣꯏꯕꯒꯨꯝꯅ ꯇꯧꯔꯛꯈꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯦꯞꯂꯤꯕꯗꯣ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯗꯨꯃꯛ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯂꯣꯛ ꯈꯨꯕꯒꯨꯝꯅꯁꯨ ꯂꯦꯞꯇꯅ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯎꯔꯝꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗ ꯇꯤꯟ ꯑꯍꯨꯝꯂꯛ ꯁꯤꯠꯇꯣꯛꯇꯨꯅ ꯋꯥꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈꯨꯠꯇ ꯋꯥꯟ ꯇꯧꯈꯤꯕꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯀꯣꯛꯇ ꯅꯥꯟꯊꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯕꯁꯨ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅ ꯂꯦꯞꯄ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯧꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯤ ꯍꯦꯛ ꯇꯧꯕꯒ ꯃꯤ ꯃꯥꯟꯕ ꯑꯀꯤꯕ ꯁꯛꯐꯝ ꯑꯃ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯀꯥꯞꯇꯨꯅ ꯂꯩꯕꯅꯤꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯃꯤꯁꯛ ꯑꯗꯣ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯇꯨꯡ ꯁꯤꯠꯇꯨꯅ ꯂꯧꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯣ ꯀꯟꯅ ꯅꯣꯝꯂꯛꯈꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯣꯏꯕꯒꯨꯝꯅ ꯖꯣꯝ ꯖꯣꯝ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯐꯣꯟ ꯑꯗꯣ ꯂꯣꯛ ꯍꯥꯡꯂꯕ ꯃꯇꯨꯡ ꯑꯩꯅ ꯕꯕꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜꯗꯨ ꯇꯧꯔꯝꯃꯤ ꯕꯕꯥꯁꯨ ꯄꯥꯛꯅ ꯄꯥꯏꯈꯠꯂꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯝꯃꯤ ꯀꯣꯜ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯧꯁꯪ ꯑꯗꯣ ꯇꯦꯛ ꯇꯧꯕ ꯃꯈꯩ ꯐꯦꯔꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯍꯧꯖꯤꯛꯁꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯃꯤ ꯑꯅꯤ ꯃꯁꯛꯇꯤ ꯎꯗꯕꯤꯗ ꯊꯧꯔꯤ ꯌꯥꯝꯕꯒꯨꯝꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯤꯃꯟꯕꯅ ꯀꯞꯄ ꯍꯧꯔꯛꯈꯤ ꯐꯣꯟ ꯑꯗꯣ ꯑꯃꯨꯛ ꯂꯣꯛ ꯍꯥꯡꯉꯤ ꯑꯗꯨꯒ ꯀꯣꯜ ꯑꯗꯨ ꯇꯧꯔꯝꯃꯤ ꯍꯟꯗꯛꯃꯨꯛꯇꯤ ꯕꯕꯥꯗꯣ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯕꯕꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯕꯕꯥꯁꯨ ꯄꯥꯈꯠꯈꯤꯕꯅ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯕ ꯄꯨꯄꯨ ꯑꯃꯒ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯃꯈꯣꯏꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯇꯝ ꯑꯗꯨꯗ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯀꯞꯄꯒ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯣꯏꯔꯤꯕ ꯄꯨꯄꯨꯒ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯂꯥꯛꯇꯨꯅ ꯌꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯄꯣꯝ ꯑꯁꯥꯒꯤ ꯃꯅꯝ ꯀꯌా ꯑꯃꯁꯨ ꯅꯝꯂꯛꯈꯤ ꯃꯇꯝ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯑꯗꯥꯏꯃꯨꯛ ꯇꯥꯔꯝꯃꯒꯅꯤ
Amaiba pupu aduna aikoi ahumbu mafam ajudagi miyam ama tawraga pubirakhi. Mathangi numitani aikoi ahum lai khoirombada haurami. Pupu maibana aise thawai aduna seneraga leiri hairakhi. Adugi imanaba ani adusu hairakhi. Matam aduda ai swai lauki. Adabu numit adugi nungtil chap yungba matamda pupu maiba aduna aikoi ahumgi khayomdo lakthokpiki. Madugi matung aikoi ahumsu yuzu thakidri ngausu ngausinakidri. Amam athingdasu thokidri. Aduga pukri adudi pupu maiba aduna leikai mayam tawraga sambal khaduna thamkirami. Matam aduda amaiba kanagumba amata changluranu. Mafam asi thawai ani le makhoi anibu tanthokpa ngamloi. Adubu mafam asida anam kanduna changluba makhoi dudi thawai mangba natraga angauba asi tawgani haina hairakhi. Laikai adugi miyoi amata natana thangnaba laikai miyamnasu mafam adubu changnakhidri. Adubu mafam ado nongthi nongmungba khudingidi tamnaduna talaiki. Lai son tinson tawduna sambal khakhiba oibana mafam adudagi lai phattaba amata tholakpa ngamkhidi. Wari asi matang asida loijari. Wari asi tabiba matamda soikiba yaurabasu mayamna pukchal chawna ngakpiyo haijari.